Nong leptana chubadagi mafam kaya ising thumjinba haure Senapatida hayengdagi June ahum phauba miyam cheksinnaba warning tawkhre haukiba nong manini asida parap tongna nong sukraba matung Megi tarik kungamapan ayuk anganbadagi leptana churakhiba nongna Imphal-gi akoibada leiriba leirak khulak yauna mafam kaya isingna thumjinba haure loinana yumpham nemba yum kaya su imungda ising changba yaunakre Amaromda Kaksing District ke Manung Channa Wabagaida Paksanna ising thumjinbadagi miyam awaba mayoknare Cherik asida lakliba me kuntra amadi kuntra matoida Senapati amadi Tamenglongda akanba nong surbayai haina India Meteorological Department ke report amana hairi Amaromda nong manini asida churakhiba nong namaram oiduna Ithai Barrage ke ising pathokadore Press na phangba paudamgi matung ina tha asigi kungataret faubada barrage asina thatuna Thamliba ising imai gi chang asi meter 769.30 orambadagi megi tarik kungamapan ayuk fawada meter 769.54 yaukra ising gi imai asi baris asigi flood gate mangamak thingduna leibadagi overflow oiraktuna ising gi level wangkhalakibane ising gi imai wangkhalakpana maram oiraga baris asigi mathak thangba sarukta leiba ngayok farm sing ising thumjinba amadi farm gi ring bansing kaiba kaya yaure phibam asida floodgate sing hangdoktaba tarabadi barrage asigi mathak thangba sarukta leiriba mafam singda ising ichau mayoknabagi phibam leire India Meteorological Department ki matung ina Manipur megi tarik kuntra amasung kuntra mathoida mafam kayada akhak arau yauna akanba nong sugani hairi Lakliba June ahum fauba nong surbayai hairi Manipur gi oina kha nong sup thangba district sing Chandel Churachandpur Ferzolda nungsit yauna akanba nong surbayai hairi Mei tang kuntra 2025 ya ayuk pung taruk tapatri mga taruk tagadore simukte ngong gate se nahan tang kun tare tagi hauna khoi hairi ba gate singa se overflow oire aduna matam sare ngade ising ge thadok piu na aduki matan haijabani adubu NSP singi makede tabi balaite aduna haujiti ngo aduki matik ising se kayamu yamna overflow orge habu ngo gate number 1 2 3 ngarang pungama nungwidang ge pungama da gate number 3 asi sumnagi 10 cm singkhatpa hururaga akhoi line je yagidaba amadi akhoi department singi leiriba generator je यागिदबदगी अखोई चिखबा यादे दु हुजिक कारang ahing chupa khana sema matungda hauji hauji che khoi sema loktuna gate singa makata na chikhana nabagi damakta project silent khongba hore ado makata ba update mu pijara ke huji huji ke ngo adu kebadi akan mo na overflow re hujik lai ba je 769.82 yaure abistinda masi thok tamak da matam sa ga gate che ahen machine ke thadok biona haijabani adu tabi ba laite